Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Rashtrapati Mikhalgi vote masing thiba hokre ngasi fol phangani Azadiga Amrit Mahotsab ka mari lainana yumthong khudingda zatigi machu ohumgi phiral thenabagi thausil har ghar tiranga Manipurda mai pangna pangthoknaba kupna khanakre Rail Mantri Asuni Baishno na hairi lanai operator singna regular passenger rail gari chelhanaba sarkari thorang leite amasung BJP President Jagat Prakash Narana hairi Narendra Modi Sarkarna sabka saath, sabka vikas, sabka vishwas amasung sabka prayas haiba mantraga loinana thabak tawri. Rashtrapati Mikhalgi vote masing thiba hokre Parliament House Complex ta ayuk pung 13 vote masing thiba hokhi Bharat ki anoba Rashtrapati Khanaba Mikhal hokhiba ningthokaba nimita Parliament House amasung lebaga sigi Rajya Vidhan Sabha singda pangthokhi Rashtrapati gi Mikhal asida sada 38 hena vote thadanaki Rajya 13 amasung Puducherry Union Territory dagi MLA singna sada 100 vote thadanaki Rajya sing adudi Chhattisgarh, Goa, Gujarat, Himachal Pradesh, Kerala, Karnataka, Madhya Pradesh, Manipur, Mizoram, Sikkim amasung Tamil Nadu ni. Rashtrapati gi Mikhal asida Jharkhand gi hanagi Rajyapal Draupadi Murmu na NDA gi mirep oiri Biju Janata Dal, YSR Congress Party, Janata Dal Secular, Shiromoni Akadi Dol, AIADMK amasung Jharkhand Mukti Morcha yauna Regional Party kayana Srimati Murmu bu saugatli. Kendra gi hanagi Mantri Yaswant Sinha na Mikhal asida Birodhi mirep oiri Hauzik lairiba Rashtrapati Ramnath Kovind gi thabak paibagi matam tha sigi 13 de loiragani Leibaga sina ning tamlakpa sahi 65 surakpa thoram Azadiga Amrit Mahotsab ka mari lainana Leibaga sigi yumthong khudingmakta Zatigi machu humgi phiral thenabagi thawsal har ghar tiranga rajya sida mai pangna pangthoknabagi matangda Mukhyamantri Nongthombam Birena Sabhapati oiduna mantri sing amade sarkar asibu sogoliba MLA singi oiba mifamama ngarang pangthoktuna kupna khanna nainakre tungda Mukhyamantri na hai yumthong khudingda zatigi machu humgi phiral thetkadawriba asi Azadiga Amrit Mahotsab thoramgi yamna singthaningai oiba tangkak ama oiragani asigumlaba harau nungaibana thalaba sahi asigi manungda leibak sigi ahanba tribal nupi Rashtrapati ama oknaba semsare Tribal singna mapung oina khundaba awaw nongpuk lamdamgi oinadi khongthang asi yamna chawthok chawningai oiba tangkak ama ani Draupadi Murmu na soidana mai paklagani habigi thajaba phongdokladuna mahakna mai pakpabu harauta yamna uminanaba aikhoi khudimungna sem sarasi haina Mukhyamantri na hairi All India Radio Imphal gi Regional News Unit ta Manipuri Pau gi casual editor khara assignment basis ta logodori mahigi tha graduate oibaga loinana journalism da sahi amadagi tadaba diploma paiba amasung radio natraga television da ipauga mari lenana thabak tawrokpa miyoi singna phamasigi damak darkhas thaba yagani application form website www.newzoneair.gov.in natraga www.prasarbharati.gov.in dagi download toba yagani Pradhan Mantri Narendra Modi gi tha khudingi sandokpa radio program Man Ki Baat tha si 38 da sandokani masida miyamna makhoigi mot amadi wakhalon kaya phongdoroknaba Pradhan Mantri na hairi Twitter da thagatpa warol da Sri Modi na hai mangna miyamgi mot namo app amasung my gop ta ngairi mangna hai miyamna toll free number 1800117800 da dial taroktuna makhoigi wafam record tawbasu yagani Leibagasi oina COVID vaccine kapagi masing dose koti chani henkhiba aduda Pradhan Mantri Narendra Modi na vaccinator pumnamakpu thagatli mahak masamagna appreciation letter thaduna vaccinator pumnamakta mahakna nungaiba phongdokhi Sri Modi na hai miyamgi punsi ngak senbada vaccinator healthcare worker healthcare support staff amasung frontline workers singna yamna maruiba thodang lawri mangna hai leibagasta mamang chahigi January 13 ta COVID vaccine kapa hokhi amasung chaliba tha sigi 13 vaccine dose koti chani hena kaptuna singthaningai oiba panduk ama yauki Meghaloi da ngarang nongna mi chama subna ani COVID-19 positive oiraki masi tharaga rajya dugi active case masing 329 sure ngarang mi 13 naba phaki laicharast mi sibagi paudi leite adubu hauji hospital da mi 90 laikanare tabiriba pawase Akaswani Imphal dagini Rail Mantri Asnu Baishno na hairi
lanai operator singna regular passenger rail gari chelhanaba sarkar gi thorang leite Lok Sabha da iduna biwa paukum amada mangna hai IRCTC na Delhi Lucknow amasung Madhabat Mumbai lambida Tejas corporate rail gari ani haujik chelhali Sri Vaishno na hai rail gari asi ani asi chenbada lupa koti yankhai nipan rom mangle mangna hai Lucknow Delhi Tejas na lising ani taramapan kunda lupa koti ani lakh kuntra sinong phangki adubu madugi tung sahi ani thangna na sel mangle Mantri na hai Bhara concession pibada railways na chauna awaba mayuknari marmaduna senior citizen yauna makhal kudingmak ki passenger singda concession pidabana phai mangna hai kudong sadaba kaya si leirabasu Indian Railways na hakchangi phibam mimanadaba miyoi sing anaba makhal taramathoi amasung mairoi sing yauna miyoi kanglu marida makhata na concession piri Kendra gi Art Sciences Mantri Dr. Jitendra Singh na hairi Indian Met Department IMD na weather balloon gi mahutta tongan mafam dagi atmospheric data khomjenaba drone sijananaba yabra habadu yingsilli Lok Sabha da ngarang aibu oina piba paukum amada mantri na hai iramasigi matangda thijinnaba IMD na Interdepartmental Committee ma simle mangnhai nongpok Bharata akhak araw yauna nonglengi chithokpagi maram kupna thijinnaba Art Sciences Mantraloina nongpok Bharata thunderstorm test bed ki mafam ama semgatli Project asigi saruk ama oina Mantraloy asin nonglei nungsit thokdringai amasung thokraba matungda amangata thoklukpasing khangdoknaba atmospheric boundary gi weather parameter yengsinnaba drone ani leigadawri BJP President Jagat Prakash Nadda na hairi Narendra Modi Sarkar na sabka saath sabka vikas sabka vishwas amasung sabka prayas haiba mantraga loina thabak tawri mangna hai masi mahaki dol amasung dol asina Lujingba Sarkar gi icham chamba chinban gi wahai nate masi mapung phana thabak to onthokli Nongsu Bengal gi hana gi Rajyapal Jagdip Dhankar bu Uparashtrapati Mikhal gi damak NDA gi mirep oina lauthorakpada BJP sagatpasingna nungaiba phongdoktuna Nai Delhi da sinba thorum amada Sri Nadda na wangangki mangna hai BJP di imung manung gi dol nate dol asidi icham chamba imung dagi horokpa miyoi sing phawba khwaidagi wangba phamgi damak kudong chaba phangba dolni Sri Nadda na hai Handak pangthokiba BJP Parliamentary Board ki mifamna mi kungi ming khanaki maduda Sri Narendra Modi amasung atai members singna Jagdip Dhankar bu Uparashtrapati phamgi mirep oina khanki Sri Nadda na hai ngasidi laumi amagi machanupa bu Uparashtrapati phamgi damak nominate tawre mangna hai BJP na luchingba NDA sarkar na laumi singi yaiphanabgi damak makhata na thabak tokhigani Sri Ranil Wickramasinghe ngasi Sri Lanka gi anawa Rashtrapati oina wasak lauragani wasak laubagi thauram Parliament Complex ta pangthokani ithat leibagadu gi anawa Rashtrapati khanba ngarang Parliament ta vote launaba member chani kunmanga gi manungda chani kulhumdoi dana vote thadana khi invalid vote mari yauki Ranil Wickramasinghe na vote chama kunthra mari phangki Sri Lanka Podujama Peramuna party gi Dulas Alhap Perumana vote marphuni thoi phangki National People's Power gi luchingba Anurag Kumara Dishan Nayekena vote ahum khaktamak phangki Leibagduda sel thumgi phibam chauna soksilakpadagi irang marakta mamang sayolda Gotabaya Rajapaksana Rashtrapati pham thadokibadagi ngarang Parliament ta Rashtrapati gi mikhal asi pangthokibani mikhal hek mai pakpaga Parliament ta wangangbada Sri Wickramasinghe Birodhi yauna Parliamentin punumakta amat oina punsinduna Sri Lanka bu hojik leiriba sel thumgi wathok asi kokhanaba honaminasi haina appeal tawki aroibada maroiba pau amuk Rashtrapati Mikhal gi bot masing thiba hokre ngasi fol phangani Azadi ga Amrit Mahotsav ka mari lenana yumthong kudingda zati gi machu ohum gi phiral thenabagi thausil har ghar tiranga Manipur da mai pakna pangthoknaba kumna khanakre Rail Mantri Asni Vaishno na hairi lanai operator singna regular passenger rail gari chelhanaba sarkar gi thorang leite amasung BJP President Jagat Prakash Nadda na hairi Narendra Modi Sarkar na sabka saath sabka vikas sabka vishwas amasung sabka prayas haiba mantraga lunana thabak tawri pauloi jare